ꯃꯌꯥꯝ ꯃꯤꯑꯣꯏ ꯃꯄꯣꯛꯇ ꯂꯥꯟꯗꯕ ꯉꯝꯕ꯭ꯔꯥ ꯀꯅꯥ ꯂꯩꯕꯒꯦ ꯂꯥꯟꯗꯕ ꯀꯅꯥ ꯂꯥꯟꯈꯤꯕ ꯀꯌꯥ ꯂꯩꯔꯁꯨ ꯅꯐꯝꯗ ꯅꯍꯥꯛꯅ ꯑꯩꯕꯨ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇꯕ ꯏꯁꯩꯁꯦ ꯐꯖꯕ ꯐꯖꯗꯦ ꯍꯥꯏꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯨ ꯀꯃꯦꯟꯗ ꯑꯁꯤ ꯃꯔꯨꯁꯦ ꯍꯥꯏ ꯃꯌꯥꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯑꯅꯧꯕ ꯃꯨꯛꯕꯥꯡ ꯑꯃ ꯄꯨꯗ ꯂꯥꯛꯑꯦ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯦ ꯑꯁꯤꯒ ꯂꯩꯔꯦ ꯌꯣꯡꯆꯥꯛ ꯆꯥꯝꯒ ꯌꯥꯡꯈꯩ ꯃꯔꯨꯁꯦ ꯃꯔꯨ ꯆꯥꯝ ꯌꯥꯡꯈꯩꯅꯤꯀꯣ ꯉꯥꯍꯩ ꯊꯣꯡꯕ ꯉꯥꯍꯩ ꯊꯣꯡꯕ ꯑꯩꯈꯣꯏ ꯀꯁꯥꯔꯗꯅ ꯄꯪꯀꯖ ꯁꯤꯂꯣꯟ ꯍꯥꯏꯅ ꯂꯩꯗꯅ ꯑꯁꯤ ꯑꯩꯒꯤꯗꯤ ꯂꯩꯔꯦ ꯁꯦ ꯃꯃꯩꯒ ꯑꯗꯣ ꯃꯌꯥꯝ ꯃꯇꯨꯝꯒ ꯑꯇꯩꯗꯤ ꯃꯊꯦꯜꯁꯨ ꯌꯥꯝ ꯌꯥꯎꯗ꯭ꯔꯦ ꯑꯁꯤꯇ ꯇꯧꯖꯔꯦ ꯑꯗꯣ ꯃꯌꯥꯝ ꯌꯣꯡꯆꯥꯛꯁꯤꯗꯤ ꯍꯩꯖꯜꯂꯒꯦꯗ ꯍꯩꯖꯜꯂꯗ꯭ꯔꯥ ꯑꯦꯔꯥ ꯑꯩꯁꯨ ꯍꯩꯖꯜꯂꯒꯦꯗ ꯀꯅꯥꯅ ꯉꯥꯏꯍꯥꯛ ꯀꯥꯟꯗꯅ ꯍꯩꯖꯟꯗꯣꯏꯅꯣ ꯑꯃꯨꯛꯇ ꯍꯩꯖꯜꯂꯒ ꯈꯔ ꯇꯣꯠꯅ ꯆꯥꯔꯒꯦ ꯃꯌꯥꯝ ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯅꯧꯕ ꯏꯆꯤꯜ ꯏꯅꯥꯎ ꯐꯪꯕꯤꯕ ꯌꯥꯎꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯣꯏꯗꯅ ꯇꯧꯕꯤꯔꯝꯃꯨ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯕꯁꯦ ꯑꯩꯒꯤꯗꯤ ꯈꯤꯇꯪ ꯃꯊꯛ ꯀꯥꯕꯗ ꯃꯇꯦꯡ ꯀꯥꯕꯗ ꯄꯥꯡꯗꯣꯔꯤꯅꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯖꯔꯦ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ ꯉꯥꯒ ꯆꯥꯗꯦ ꯌꯣꯡꯆꯥꯛ ꯍꯥꯟꯅ ꯊꯣꯛꯆꯩꯌꯦ ꯌꯣꯡꯆꯥꯛ ꯀꯨꯟꯊ꯭ꯔꯥꯃꯨꯛ ꯁꯨꯅꯤ ꯑꯩꯗꯤ ꯑꯍꯨꯝ ꯈꯛꯇ ꯄꯥꯏꯅꯤꯗ ꯌꯥꯝ ꯆꯥꯔꯦ ꯍꯥꯎꯋꯦ ꯌꯣꯡꯆꯥꯛꯇꯤ ꯃꯌꯥꯝ ꯃꯨꯛꯕꯥꯡ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯌꯣꯡꯆꯥꯛꯁꯤꯃꯗꯤ ꯂꯣꯏꯅꯔꯛꯇ꯭ꯔꯣꯕꯅꯤ ꯌꯣꯡꯆꯥꯛ ꯆꯥꯕꯒꯤ ꯃꯍꯥꯎꯁꯤꯗꯤ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯑꯩꯅ ꯉꯁꯤ ꯑꯌꯨꯛꯇ ꯊꯕꯛ ꯁꯨ ꯆꯠꯄ ꯃꯇꯝꯗ ꯌꯣꯡꯆꯥꯛ ꯆꯥꯔ ꯆꯠꯂꯤꯕ ꯃꯅꯝꯗꯤ ꯁꯦꯠꯂꯦ ꯒꯥꯔꯤꯗ ꯇꯣꯡꯕ ꯑꯩꯒ ꯅꯪꯅꯅ ꯅꯨꯄꯤ ꯑꯃ ꯐꯝꯃꯦ ꯀ꯭ꯋꯥ ꯆꯥꯍꯧꯗ꯭ꯔꯦꯅ ꯃꯅꯝꯁꯦ ꯑꯩꯉꯣꯟꯗ ꯃꯁꯛꯁꯦ ꯃꯨꯟꯅ ꯌꯦꯡꯉꯒ ꯍꯥꯏꯕꯗꯤ ꯉꯝꯗꯕ ꯁꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯩ ꯑꯗꯨꯝ ꯏꯇꯣꯝꯇ ꯏꯀꯥꯏꯁꯜꯂꯛꯄ ꯍꯥꯏꯕꯨ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯌꯣꯔꯁ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯐꯨꯜ ꯋꯥꯆ ꯇꯧꯕꯤꯌꯨ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯇꯥꯔꯒꯗꯤ ꯃꯊꯛ ꯀꯥꯕꯗ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯒꯅꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯌꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯄꯨꯖꯔꯛꯀꯦ ꯌꯥꯝ ꯇꯅꯝ ꯃꯌꯥꯝ ꯇꯅꯝ ꯑꯩꯅ ꯅꯍꯥꯟ ꯄꯨꯡ ꯑꯃꯗ ꯃꯨꯛꯕꯥꯡ ꯇꯧꯗ ꯀꯩꯒꯤꯅꯣ ꯍꯛꯆꯥꯡ ꯉꯝꯗꯕ ꯌꯥꯎꯅꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣꯗꯤ ꯑꯞꯂꯣꯗ ꯇꯧꯗ ꯌꯥꯗꯦ ꯑꯗ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯏꯁꯥꯅ ꯆꯥꯛ ꯊꯣꯡꯉꯒ ꯈꯔ ꯊꯦꯡꯈꯔꯦ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯦ ꯅꯨꯄꯥꯅ ꯊꯣꯡꯕꯅꯤꯅ ꯅꯨꯄꯥꯈꯣꯏ ꯊꯣꯡꯕꯗꯤ ꯆꯈꯥꯏꯁꯨ ꯆꯈꯥꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯕꯛꯇꯩ ꯁꯨꯔꯒ ꯍꯜꯂꯒ ꯃꯌꯥꯝ ꯑꯩꯒꯤ ꯑꯅꯥꯕꯗꯤ ꯁꯤꯅꯤꯗ ꯑꯩꯒꯤ ꯑꯃꯨꯛ ꯂꯩꯌꯦꯕ ꯅꯨꯡꯁꯤꯠ ꯍꯥꯏꯕꯗꯤ ꯀꯣꯛ ꯅꯨꯡꯉꯥꯏꯇꯕꯤ ꯂꯩꯌꯦꯕ ꯑꯗꯨꯅꯤ ꯀꯣꯛ ꯅꯨꯡꯉꯥꯏꯇꯗꯤ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯁꯤ ꯑꯩ ꯊꯥ ꯐꯥꯔꯛꯄꯗꯅꯦ ꯍꯧꯔꯤ ꯀꯣꯛ ꯅꯨꯡꯉꯥꯏꯇꯕꯁꯦ ꯆꯥꯛ ꯆꯥꯁꯨ ꯀꯥꯟꯅꯗꯦ ꯃꯌꯥꯝ ꯌꯣꯡꯆꯥꯛꯁꯤꯅꯤ ꯉꯥꯗꯤ ꯍꯧꯖꯤꯛ ꯆꯥꯗ꯭ꯔꯁꯨ ꯍꯌꯦꯡ ꯆꯥꯕ ꯌꯥꯏ ꯌꯣꯡꯆꯥꯛꯇꯤ ꯐꯪꯉꯣꯏꯗꯅ ꯌꯥꯝ ꯄꯤꯜꯂꯧ ꯌꯥꯝ ꯐꯖꯅ ꯍꯥꯎꯔꯦ ꯌꯣꯡꯆꯥꯛꯅ ꯃꯍꯦꯜꯂꯦ ꯃꯌꯥꯝ ꯑꯩꯅ ꯀꯣꯛ ꯅꯨꯡꯉꯥꯏꯇꯗꯤ ꯆꯥꯕ ꯊꯛꯄꯁꯨ ꯌꯥꯎꯗꯦ ꯆꯥꯕ ꯌꯥꯗꯦ ꯈꯔ ꯀꯣꯛ ꯅꯨꯡꯉꯥꯏꯕꯒꯤ ꯆꯥꯔꯤꯅꯤ ꯌꯣꯡꯆꯥꯛ ꯃꯔꯤ ꯉꯥ ꯃꯃꯩ
好了。我炸给它炸的，我炸给多少呢？弄了。好了，来，Mẹ chế này đây, chúng ta mà đu ta đây khắc cơ, lát khi sao không chứ? Mẹ đã mà anh đi hôm mà đi mang taru, chúng ta taru có là mẹ ấy thì ta đây mà được. 야, 이세 뭐 찾게. 미요이 마폭다 란다 방ambra kana lay bage landa bakana lan ki bakaya lay rasu na phamda nahang na aibu ngakpi pham thok ta ba mi se phajaba phajade ai do ma'am adum haibira mo kamenda ase maru jem ta chukki 이세 그러고 머리 좀 비니매야. nó cần tới ngày rồi bố. Mày làm nông ninh người đó đây đi làm nông ninh nghe. Oa vì nị co. Hào đi. ma'am hao đó Mẹ em hào đây. Thế thằng giang cũng không cái gì lối chít nan lẹ. Irom mà chỉ khát tay hết lần thầm mẹ em. Cha ba ngầm đây đây. Mẹ em. chắc thì xa rồi đấy ngao thì xa rồi đấy xin đi 아시지 포타라서 막 와리 잠은나 mẹ Ma'am, ito, sabi sa loro ba din na? Matanggi, next video ta, muk pang nasi, ma'am. Bye-bye.